Facebook asi hojik malem pumbagi oina khwaidagi yamna pamna sizinaba social network site ama oiri. Facebook khaktana tana mobile phone gi electronic communication na miyoiba khunaida anoba mayol ama piragli. Manipur da miyoi kyana maru oina inkhlagliba nahana pau phongna nabagi khuthang asibu lana sizinabadagi cyber crime gi oiba achoba chaitheng ama piragli. Crime asina maram oiraga mama mapa amadi mabung mapa oiba kayada khunai asigi oiba mino maisha pinanbagi macha ama oiragli. Mana magi Facebook account da hapsan na photo nu hapsan na khotna ai buyon bahore de aina tawgano khotno chingami ma yaba ko baleite ai sa choyeba ai di sugum lambi da sakki bazu leite miyamna yamna pamna sijinariba social network site Facebook ta natai chadaba photo amadi sasinaba wahaida yumpham oiba wari kayama irakpadagi yumgi ahal oiba singda ikaiba nanghalagli. Lamdam asida cyber crime gi oiba watho ama lagliba asida miyamna makhoi gi oiba toan ba mod thamlagli. Ai ko sian na ba ko na chom sian na ba aduna isa na khangda ai cha khala ba isa an khangna sian na ba aduna phane sigum bajida phana chakhraga di pharo go sini phatana japa dudani phatari je aduna noi sumna chalu mobile phone si da yam kana ba lei amang ba lei aduna isa ja noi haina chalu si khakdani ma hoina pam. Mobile phone amadi social network site sing asibu lana sizinabana oirakliba cyber crime gi oiba watho asina Manipur gi khunai asida tabada aki tujungba thodo watho kayama thoragli. Nakalama romda inkhalakliba nahasing maru oina mahiroi singna lamdam asida noma kangdana tholakliba cyber crime gi watho asi laibak thibani adubu thodok sing asi internet amadi mobile phone sizinabada athingba thambana kanaba oiroi masana gyan taba aduna hen maru oi hairagli. Afabada sijina di dum kana fataba sijina di mangngai macha achobam Facebook se afarom sijina ga di dum kana ne akoina mi photo kai editor ga sijina ga di aju afataba rom da le mi gi makha pol haitar mi gi makha policy de akoina haibadi character semdok pa yade ba mi gi wakhan gi knowledge gi makha pon na use to baneba internet haraga moina lana karigumba kai hani yamna character loose oiba adomum da yam puthre aduna yamna phatan uhalle masi amrom da yam kanaba posak amane akhoi satrai da makta de internet mobile phone Facebook asi miyoiba khunai da yamna chawba kanaba piragasu ikhalakliba nahasina masi khangna amadi khanghoudana sizinabadagi lamdam masida cyber crime gi achoba tungna phamam oiragli. Phibam masida ikhalaknima nahasingna gyan taraba khaktada cyber crime gi thodo asi lamdam masida tingba ngamgani haina miyamna phungdoragli. Amaromda share asigi mari lenaba authority na cyber crime asi thingnaba kari thabak thorom paikali habasi miyamna khangningli. Camera person Biswajit Amarap ko loina pawdam jariba bhakta tawamba Impact News Imphal.